अहमदा मरोइबा पाउ प्रधानमंत्री विकसित भारत योजना की मखादा प्रधानमंत्री विकसित भारत योजना PMBBRY पोर्टल दा ऑनलाइन रजिस्ट्रेशन तौबा हौरे हौरकलिबा नहासिंगना मयाई काबा चिंजाक ड्रग सिजनबा हेनगलकलिबा से थिंगनबगी मायोक्ता पोरोंपाट पुलिस सिंदुना पोस्टर कैंपेन चथखरे मणिपुर दगी नुपी अहुम सिलोंगदा लुपा करोड़ मरी हेनबगे हेरोइन कोनना फारे हारी अमदी स्टेट असिगी डिस्ट्रिक्ट अयंबदा नोंगचुरबा याई हाइना IMD न खंगलकली खुरमजरी ममी टीवी ने संदोकचबा मणिपुरी पाव मियेंग ताबिरिबा सिंगबो हानबमक्तदा nganगom पिंगकुना तराम ओक्चरी पाव संदोंग पिजरी प्रधानमंत्री विकसित भारत योजना की मखादा प्रधानमंत्री विकसित भारत योजना PMBBRY पोर्टल दा ऑनलाइन रजिस्ट्रेशन तौबा हौरे हारी पावगी लिखुन अमगी मतुंग इन्ना थौरांग असिगी मतंगदा नौना थबक चंगलबा नहासिंगदा इंस्टॉलमेंट अनि थोकना लुपा लिसिंग 15 पीबा अमसोंग थबकी खुदोंग चाबा फंगहनबा एम्प्लॉयर सिंगी खुथांगदा थबक तौरिबा मियोय अमममगी थादा लुपा लिसिंग अहुम अहुम फंगहनगनी हारी स्कीम असी हंदकता दिल्ली के लाल किला पांथोकपा निंगतम नुमित पालन की थौरमदा प्राइम मिनिस्टर नरेंद्र मोदी ना लाउथोखिबनी हारी योजना असिगी मखादा एम्प्लॉयमेंट लिंक इंसेंटिव स्कीम असिना लाकलिबा चाही अनि की मनुंगदा लैपाक असिदा नौना थबक करोड़ 3.5 फंगहनबा पादम थमले स्कीम असिना सही असिगी अगस्त की लेपाक असिगी मैन्युफैक्चरिंग सेक्टर दा अखन्नबा मियेंग थमदुना सेक्टर खुदिंगमक्ता हेन थबक पीनबा अमसोंग सोशल सिक्योरिटी हेंगतहनबा पादम थमले हारी हौरकलिबा नहासिंगना मयाई काबा चिंजाक ड्रग सिजनबा हेनगलकलिबा असे थिंगनबगी मायोक्ता पोरोंपाट पुलिस सिंदुना पोस्टर कैंपेन चथखरे लमदम असेदा इनखलकलिबा नहासिंगना मयाई काबा चिंजाक मरु ओइना ड्रग सिजनबा अमदे योनबगी चांग वांखलकपा सिबु थिंगनबगी पांदमदा ngasi Imphal SK पोरोंपाट पुलिस स्टेशन गे मियेंग मखादा The Women Social Welfare Association Wangkai Angom Lekai Mairapaibi Sanakonung Mairapaibi Lob Mahabali Aponba Mairapaibi Lob Nupi Khunai Saukhat Kanglop Wangkai Ningthem Pokri Makal Mapal Mairapaibi Amade World United Club Wangkai Angom Lekai Ga Punna Khusam Naduna Campaign Against Drug Abuse Haiba Khongchat Amachat Kre Campaign Asiga Mari Lainana Porampat Police Station Gi OC Chandra Kumar na Phongdorakpada Campaign असे पांथोपगी मरु ओइबा पांदमदे लमदम असदा हौरकलिबा नहासिंगना ड्रग सिजनबा अमदे योनबगी चांग असे का हेना वांखलकपा मसिना मरम ओइरगा हौरकलिबा नहासिंग असिबु निसागी इपाक्ता ताकिदुना खुनाई असिदा अचौबा मांगजबा कया अमा लाकदबदगी थिंगनबगी मायोक्ता पुलिस की माइकेदगी सो हानदगी सो ड्राइव कया अमा सथादुना लागले अदुबु पुलिस अमदे लेकाई लेकाई गे क्लब मायरापाइबे सिंगा पुल्लगा ड्रग सिंग असे थिंगमिन्नरबदे नहासिंगी पुंसी कनबा ngamgani हाइबगी पांदमदा कैंपेन असे पोरोंपाट पुलिस स्टेशन ना पांथोकपनि हाइखे वांखैगी लैबा दगी असि निखेम की मपान गे अदि सनाकुन दी मायरापाइबे माइबेनसि अदि अमदि अखोगी वाल क्लब यूनाइटेड वाल क्लब मेंबर्स सिंग यावरगा अखोगी कैंपेन अगेंस्ट ड्रग एब्यूज हाइबा इंटिल मखादा अखोगी प्रोग्राम से चथाजबदि मसी चथाबगी मरुइबा मरमदि हुजि इंखलैबा नाहारोनजिंग मरुइना नाहारोनजिना निसा चाबा हेंगलपा अदगी नि निसा योलिबा मिसिंगी मायोक्तनि मयाम चटकदो
लोइनना सना कोनुंग मैरा पाइबीगे जनरल सेक्रेटरी युमनाम इबेयमना फोंदोरकपदा ngasi pangthongliba campaign ase drug na maram oiraga mutkhigadabraba khunai asibu kannabagidamagta achauba lambi amane khunai asibu kannaba hotnabada drug sijinaduna leiriba nahasingnasu thoglaktuna ima singna drug ki mayokta changsinlakliba campaign ase saruk yarlaba matamda drug na manghanlaba na singi punsi kanba ngamgani loinana drugs tingbagi khongjang asida government club maira paibi amade drugs sijinariba angang singi imung manung su punna thokpiraktuna campaign asida saruk yabiduna khunai ase kannaba hotnaminase haina phungdoki oiba koigi tungi horaiba isasi mutkingdaba khunai asi kannabagi damakta achauba lambi amani haibasa ingasi hai miyang mamang haijari amadi hauji akoina tawgadaba thabakse nisa sadana leiriba isasing mangtharakadaba tungi mirol singase china cha singchina thokpiraga mang thabiraga akoi mama singna matungde injaraga masigi thabakse tawba matamda mai pakani aduna nisa sabiriba isa khudimakse china tungi yumbiren leiba kasigi tungi yumbiren hamakadaba mayam se kanbina bai damakta moisina mangjing tharga thokpirao aduga tungda government amadi akoi maira paibi ima ipa imung manunggi miyamna support tawraga lambi asi sangsan minadi maramdi aina masi haijari maramdi sariba nisa sariba singse ngakini pharaga pullaga ama tawraga adum thadokkhini isa singira tholaga moigi lambi likun masina yonbani masidagi lawbani si tawbani haibase moina mama amadi government da pauta si pibiraba matamdadi akoi loina banga thi humdana tawjaba matamda masigi drug se amadi alcohol sijanariba mapong khudimakse akoina control tawba ngamgani adu natragadi ngahaki oina tawramaga manghi bodok pamjade mama ama oina isa punamak thokpiro jati gi yumbelen obige to khudimakse thokpiraktana Manipur dagi nupi ahum silongda lupa crore mari henbagi herun ga konana fare hari Manipur dagi nupi ahum silongda pusilakhiba malem gi kaithelda lupa crore mari makhairom gi mamal oigadaba heroin number 4 gram chamapan humfu matoi 10.3 Meghalaya gi anti narcotic task force na state adugi East Jansia Hill district ta chathakhiba operation amada fare hari thodog asigi matangda East Jansia Hill ki SP Vikas Kumana Fongdorkibada drugs adugi konana faraba nupising adudi kimnei chahi kontraga humdoi Demchoting chahi nifuga taret amade ngaiting chahi nifune makhoina drugs sing ase Maruti Suzuki amada haptuna purakpada ngarang ayupung 13 rom tarakpada Meghalaya gi Umkyang Police Petrol Post ta phakibani hari State asigi district ayambada nong churba yai haina IM dinna khangalakli State asigi district sing Imphal West Imphal East Senapati Tangmenglong Kangpopi Ukhrul Jerebam None Chandel Churachandpur amade Federal district singda ngase mayairup oina nong churba yai haina Indian Meteorological Department Imphal Center na khangalakli Department asina thadorpa warol amagi matung inna mafam kharadadi akhak arauga yauna nong churba yai hairi amaromda lebak asigi tongan by state kharadasu nong churba yai haina Indian Meteorological Department na khangalakli Karnataka Odisha Gujarat Madhya Pradesh Konkan amadi Goa gi tongan ba mafam singda akan ba nong churba yai haina red alert lauthokre hairi Chhattisgarh Kerala Mehe Meratwa Telangana amade Badarwa dasu akanba nong churaba yai hari India lengangna orthopedic surgeon Dr. Bhupendra Kumar Singh Sanjay Padmasri Bu All India Institute of Medical Sciences Guwahati ge President oina khankhre hari Paugilikun amagi matung ina Health and Family Welfare Minister na North East State singda anaba singbo ningthina yangsin nabab medical education amasong research ke lamda hena fagat hanabagi damal Dr. Bhupendra Kumar Singh Sanjay Padmasri Bu President oina khankibani hari mahak malemda mamin leiraba orthopedic surgeon amani hari
Ministry of Consumer Affairs Food and Public Distribution ge makada National Food Security Act NAFSA gi beneficiary card holder singda magi phangpham thokpa sakthung sing niyom somna amade mapung fana yonghan bapandam ama oina kumbi SG MLA S Prem Chandrana AC asida praja miyam gi mihut ama oina MLA oirakibadagi Assembly Constituency asigi polling station 35 ta mapung oina nupi committee singda sinaduna miyam gi sakthung yauhanbada thaudang laurakhiba nupi committee singi phangpham thokpa cheng kilo amada paisa sino ama nakpigani paisa sino 10.35 gi senpham sing ngasi salan konjenda leiba yumda MLA S Premchandrana yanthokre Food Security Welfare Scheme ama oina leibak asida kumja Englishing ani kunda Prime Minister na hawdokhiba scheme ama oiriba Pradhan Mantri Garib Kalyan Anna Yojana PMGKAY scheme asigi makada NAFSA gi beneficiary singda hakthengna phangpham thokpa sakthung sing mapung fana yauhanaba kumbi AC MLA S Premchandrana polling dagi nupi mayamgi committee semduna cheng chaki thabak sing sinarakhiba adugi incentive sing adu MLA na committee nupi singda yanthokibani hairi कोई ले रहा है इधर बाग से ले रहा है कोई ले रहा है अदुना आयेंगे कोई न कोई बैसा इशू सिंह नसु कोई इधर बाग से मसी कुंबनी को मसी कोई पुण्य मकीनी को मसी ना कोई शिवक्ति कोई है ना तब दमनी को है ना ताकि तमीरम भाई बसे मामा मापा होए बा लीडर होए बा कोई इथौनी पावगी मर्थन अटेन ब्रेक अमल अमिन से इधर मकी गनो अजब तमो सीरियल से नेक्स्ट टीम टीना सेक्शन न रक्षिल व तम खरबनी ने तदरंग से जुरा हबगा अंत कीदबो अशुमना मयाम न मचल गो ऑप्शन गो मसीगी युमसिबु असोयमान पोकदबदगी नेक्स्ट टीम टीना नाप सेली नेक्स्ट टीम टी जोर हाबदी वर्क ना बसेम बनी जर्मन टेक्नो इसी नबना कंक्रीट कट तो मुक्ति ना मतंदा तबाम मुक्ति ना एंगल अदुले नेक्स्ट टीम टी स्ट्रेंथ इज इन द क्विक Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break imatong mayamu taram okchari makhataba pau pichari Koirenga airfield ase heritage site ama oina thambina ba Prime Minister da memorandum piduna taksin kre Imphal gi Koirengai da leiba all airfield ase military camp onthokpagi mahuta masibo heritage amasong tourist site ama oina sengbat pina ba People's Alliance Office and Progress Manipur na India gi Prime Minister da memorandum pisinduna taksin kre hari People's Alliance for Peace and Progress Manipur gi President Khuyek piduna Prime Minister da pisin ki baccherol aduda haribade Koirengai gi airfield ase malemgi ani suba lanjau gi history da Manipur na lokhiba role sing aduge living testimony ama oina leibana masi yamna historic oiba amade culture gi oina so maru oiba mafam amane masida Assam Rifles ki camp onthokpagi mhuta heritage amade tourist ki mafam ama oina ba semgat pa chungani hairi Koirengai da leiriba ariba airfield ase American engineer singi matenga loinana kumja lising amaga chamapan nifugani thoi nifuga humdoida sakibani mafam ase malemgi ani suba lanjauda Elite Force na air base ama oina sijanaki mafam ase UNESCO na sakhak lamba mafam amane Koirengai airfield ase Elite Force ke supply line ama oina Japanese land missing na northeast ta sangsil lakhiba sing ado thingna ba hotnabada yamna maru oiba role lokhi hari maram aduna mafam ase heritage site ama oina lauthok piduna Manipur miyam da sinabiyu haina channel asida palli hari Security Force na yaripok singthagi akoibada lairiba miyamdagi sel khaibada chenabani haiba miyoi ani amade drug lalonba miyoi ama fari hari
Manipur Police Control Room na thadorokpa warol amagi matung ina Manipur Police na cheng amasung tampaki mafamsingda area domination amade thiba humagi thabak chathabada hariba miyoi sing ase phaba ngamkhibani Jaliba tha asiki taratarukta Imphal East District ke Yaripok Top Sing thadagi miyamdagi namhaduna sel khaibada chenaba miyoi ani fare hari faraba miyoi ani adude tampak mayum Arsrat chahi kungamanga Yaripok tulihal idiga manak amade MD Amumacha Yaripok tulihal makhalaikai dagini makoi ani adugi manungda amade CID Special Branch da attest tawduna laiba Police Constable ni hari Miyoi asigi mathakta Departmental Inquiry chathabaga loinana suspend tawkre hari Amaromda Security Force na ngarang National Highway 2 T Khulen dagi miyoi ama yamlaba WY tablet konana fare hari faraba miyoi adude MD Sajid Khan chahi kontragamanga Thawbal District ki Thawbal Moijing dagini mangondagi Mahindra Bolero ama mobile phone ama Aadhaar card ama amade WY tablet kg ahum hena fagatpa ngamkhi hari State asida COVID-19 ki positive case thengna dre hari anauba sample khara chatliba tha siki taratareta test tawada COVID-19 ki positive case thengna khidraba matung ngarang amu Bisnupur amade Imphal East gi sample ahum test tawada laina siki positive case amata thengna dre haina Integrated Disease Surveillance Program IDSP Manipur gi official na thadoropa status upload amagi matung ina phongdoragli Haujik Manipurda lairiba laina sigi active case ki masingsu ngaranga chak manana amadagi hendre hari adum oinamak chahi asigi June amadagi thengnaba positive case ki masingde chahum humfumathoi surbani hari Manipuri lonba Bharat Sangvidhan ge Nipan suba sadawla chankhiba 1992 August ki tang kun numit asibu ningsingduna handak chahi kontra mari raksuba language day pangthokadauri Tripura lenga ki Directorate of Kokborok and other minority language na sinduna Agartala Nazrul Kala Khetrada August ki tangkun amasung kungamathoi numinini supna pangthokadaba thoram ase Agartala Municipal Corporation gi mayor amade MLA shu oriba Dibak Majumdarna hongdok pigani hari thoram aseda Education gi Special Secretary RS Kumar IAS na guest of honor oina saruk yagani Director Ananda Hari Jamatiana thoram mapu oigani Kokborok and other minority language department amasung Manipuri Advisory Committee ge members sing yauna meeting da lepna khiba matung inna thauramda special guest oina Advisory Committee gi Vice Chairman TS Nil Kumar MSPI gi President L Joy Chandra amasung MSPT gi President L Biramangal saruk yagani numin ini supna thauram asada seminar Kabi Samelan makhal kaya gi jagoi isai hi thoram kya so pangtokani hari Manipur Police Control Room na thadorokpa cherol amagi matung ina National Highway 37 Imphal Jirumap lambida lamdam asigi tangai fadana nomada changraba yadraba pochai puduna lakpa gari chama kuntra hariba lambi asida apan bayaudana puslakre makata na posai pusilakpada khudong thiba thoktana pagidamal jingna ningai oiba mafam singda security forces singna akan ba section taurang sing lokhatke Manipur ge district pomna makta pamdaba thodok thoktana bagidamal jing amasung tamda punna checkpoint chama tara humdoi hangduna achal awok sing check chathaki hari Amaromda Manipur Police na traffic rule thugaiba amasung registration certificate document sing yaudaba number plate naktaba gari ama detain tawke amadi gari mapandage tinted film so lawthoki hari
अरोइबदा मरोइबा पाव मुकन पिजरी प्रधानमंत्री विकसित भारत योजना की मखादा प्रधानमंत्री विकसित भारत योजना PMBBRY पोर्टल दा ऑनलाइन दा रजिस्ट्रेशन तौबा हौरे हौरकलिबा नहासिंगना मयाई काबा चिंजाक ड्रग्स सिजिन्नबा हेनगलकलिबा असे थिंगनबगी मायोक्ता पोरोंपाट पुलिस सिंधुना पोस्टर कैंपेन चथखरे मणिपुरदगी नुपी अहुम सिलोंगदा लुपा करोड़ मरी हेनबगी हेरोइन गे कोनन फारे हरी अमदी स्टेट असगे डिस्ट्रिक्ट अयामबदा नोंग चुरबा याय हाइना आयम दिना खंगलकली हौजिके ओइनदि ममी टीवी संदोकजबा मणिपुरी पाव मतांग असिदा लोइसिनजरे मखा ताबा पावगिदमक मियंग तादुना लैबियु इबे मकीगनो अजब तमो सीरियम से एक्सटेट टीएमटी ना चेक्सन ना लक्ष्य थमखरबनिने दादानंग से जुरा हाबगा अमत कीदबो असुमना मयामना मचलबो ngapshandugum masigi yumasibu asoyangan kokadabagi एक्सटेट टीएमटी ना ngapseli एक्सटेट टीएमटी जोर हाबति वर्तक ना बसेमनी जर्मन टेक्नोलॉजी सिनबना कंक्रीट कटोमुक्तिना मतमदा तपाम मुक्ति हेना हेंगलगले एक्सटेट टीएमटी strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust total for all your cravings. It's totally worth it.